ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯛꯅꯥꯄꯣ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯅꯤꯡꯉꯣꯜ ꯗꯤ ꯁꯅꯥꯅꯤ ꯋꯥꯔꯤ ꯃꯆꯥ ꯑꯍꯥꯟꯕ ꯁꯔꯨꯛ ꯊꯣꯏꯕ ꯃꯣꯕꯥꯏꯜ ꯐꯣꯟ ꯄꯥꯏꯔꯗꯨꯅ ꯌꯦꯡꯂꯒ ꯊꯣꯛꯂꯗꯨꯅ ꯃꯄꯥꯟꯒꯤ ꯆꯤꯌꯔꯗ ꯐꯝꯊꯔꯤ ꯑꯃꯨꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯤ ꯊꯥꯗꯣꯏ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯄꯥꯎ ꯇꯥꯕꯗ ꯑꯃꯨꯛꯁꯨ ꯃꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯃꯥꯏ ꯃꯛꯁꯤꯜꯂꯛꯂꯤ ꯃꯄꯤꯔꯥ ꯆꯦꯜꯂꯗꯨꯅ ꯍꯧꯈꯤꯕ ꯃꯇꯝꯗ ꯊꯥꯗꯣꯏꯕꯨ ꯑꯣꯠꯄꯤꯈꯤꯕ ꯅꯤꯡꯁꯤꯡꯗꯨꯅ ꯃꯄꯤ ꯇꯥꯔꯛꯂꯤ ꯇꯟꯖꯥꯗꯨꯗ ꯃꯦꯝꯆꯥ ꯏꯃꯨꯡꯗꯒꯤ ꯆꯥ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯇꯦꯕꯜꯗ ꯊꯝꯂꯦ ꯆꯥ ꯁꯤꯗ ꯂꯩꯖꯔꯦ ꯊꯣꯏꯕ ꯆꯤꯟꯊꯔꯛꯄ ꯃꯄꯤ ꯑꯅꯣꯞ ꯁꯦꯝꯖꯟꯅꯔꯒ ꯇꯩꯊꯣꯛꯂꯤ ꯃꯦꯝꯆꯥ ꯃꯇꯧꯗꯨ ꯎꯕꯗ ꯃꯣꯏ ꯄꯥꯕꯨꯡ ꯀꯩꯗꯧꯕꯤꯔꯦ ꯄꯣꯛꯄꯗ ꯍꯔꯥꯎꯗꯕ ꯁꯤꯕꯗ ꯀꯞꯅꯤꯡꯂꯔꯣꯏꯗꯕ ꯅꯆꯥ ꯅꯨꯄꯥꯁꯤꯡꯒ ꯑꯃꯨꯛ ꯀꯔꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯟꯅꯔꯦ ꯊꯣꯏꯕ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯅꯤꯡꯗ꯭ꯔꯕ ꯃꯈꯣꯏꯒꯤ ꯑꯩꯅ ꯀꯔꯤꯒꯤ ꯋꯥꯖꯔꯨꯅꯤ ꯄꯜꯂꯛꯀꯅꯨ ꯃꯈꯣꯏꯒꯤ ꯃꯋꯥ ꯑꯩ ꯇꯥꯅꯤꯡꯗꯦ ꯃꯦꯝꯆꯥ ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕ ꯃꯃꯤꯒ ꯂꯣꯏꯅꯅ ꯄꯤ ꯁꯤꯟꯊꯕꯤꯔꯤꯕ ꯊꯣꯏꯕ ꯃꯁꯤꯗꯤ ꯑꯋꯥꯕꯒꯤ ꯅꯠꯇꯦ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯕꯒꯤꯅꯦ ꯃꯦꯝꯆꯥ ꯅꯆꯥꯅꯨꯄꯥ ꯗ꯭ꯔꯛꯇ ꯂꯥꯏꯆꯨꯔꯨꯕ ꯑꯃ ꯑꯗꯨꯒ ꯑꯃꯅ ꯅꯨꯄꯤꯅ ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤꯕꯨ ꯀꯔꯝꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯣꯅꯦ ꯊꯣꯏꯕ ꯍꯧꯒꯠꯂꯛꯇꯨꯅ ꯌꯦꯡꯉꯨꯁꯦ ꯉꯔꯥꯡ ꯏꯌꯥꯔꯄꯣꯔꯠꯇ ꯂꯩ ꯄꯔꯦꯡꯅ ꯃꯉꯛꯁꯝ ꯆꯟꯗꯃꯈꯩ ꯍꯨꯛꯂꯗꯨꯅ ꯃꯤꯌꯥꯝꯅ ꯑꯣꯛꯂꯤꯕ ꯊꯥꯗꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯥꯏꯁ꯭ꯔꯝ ꯁꯅꯥꯊꯣꯏꯅ ꯕꯣꯛꯁꯤꯡ ꯃꯁꯥꯟꯅꯗ ꯃꯥꯂꯦꯝꯒꯤ ꯑꯆꯧꯕ ꯀꯝꯄꯤꯇꯤꯁꯟꯗ ꯒꯣꯜ ꯂꯧꯔꯛꯇꯨꯅ ꯂꯩꯕꯥꯛ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯂꯤꯕ ꯐꯣꯇꯣꯒ ꯂꯣꯏꯅꯅ ꯌꯥꯎꯔꯤꯕꯁꯦ ꯌꯦꯡꯉꯨꯅꯦ ꯃꯦꯝꯆꯥ ꯍꯣꯏꯅꯦ ꯏꯆꯦ ꯊꯥꯗꯣꯏꯁꯨ ꯐꯣꯇꯣꯒ ꯂꯣꯏꯅꯅ ꯃꯉꯛꯁꯝꯁꯦ ꯂꯩ ꯄꯔꯦꯡꯅ ꯆꯟꯗ꯭ꯔꯦ ꯊꯣꯏꯕ ꯅꯨꯄꯥ ꯄꯣꯛꯇꯦ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩꯅ ꯊꯤꯅ ꯇꯧꯕꯤꯈꯤ ꯅꯨꯡꯁꯤ ꯍꯩꯇꯅ ꯇꯥꯟꯊꯣꯛꯄꯤꯈꯤ ꯃꯗꯨꯒꯤ ꯃꯍꯩꯅꯤ ꯑꯩꯈꯣꯏꯅ ꯐꯪꯂꯤꯁꯦ ꯑꯩ ꯉꯁꯤꯗꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ ꯊꯥꯗꯣꯏ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯏꯆꯥꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯒꯦ ꯈꯜꯂꯦ ꯑꯗꯨꯕꯨ ꯌꯦꯡꯉꯣ ꯃꯃꯥ ꯑꯩꯕꯨ ꯏꯆꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯇꯤꯛ ꯆꯥꯔꯀꯥꯟꯗ ꯂꯥꯛꯑꯦ ꯋꯥꯔꯤꯉꯩꯗ ꯍꯟꯅ ꯌꯦꯡꯕꯤꯈꯤꯗꯦ ꯑꯣꯏꯖꯕ ꯊꯤꯕ ꯂꯥꯛꯄ ꯑꯣꯏꯅ ꯈꯟꯈꯤꯗ꯭ꯔꯥ ꯈꯟꯕꯗ ꯑꯩ ꯈꯣꯡꯁꯦ ꯊꯥꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯃꯦꯝꯆꯥ ꯃꯇꯝꯗꯨꯗ ꯄꯤꯛꯂꯤꯕ ꯃꯆꯥꯁꯤꯡꯒ ꯅꯤꯡꯕ ꯀꯥꯏꯅ ꯏꯆꯦ ꯊꯥꯗꯣꯏꯅ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯈꯤꯕꯗꯣ ꯉꯝꯗꯤ ꯉꯝꯖꯗ ꯑꯩꯒꯤꯁꯨ ꯊꯃꯣꯏꯁꯦ ꯀꯥꯏꯈꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯒ ꯂꯣꯏꯅꯅ ꯃꯅꯥ ꯃꯁꯤꯡ ꯍꯦꯟꯖꯥꯡ ꯌꯣꯜꯂꯝꯕꯗꯨꯗ ꯊꯦꯡꯅꯕꯗ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛ ꯁꯦꯜ ꯄꯤꯕꯗ ꯂꯧ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯊꯣꯏꯕ ꯑꯣ ꯇꯣꯛꯂꯣ ꯃꯃꯥ ꯑꯩꯃꯨꯛ ꯐꯠꯇ꯭ꯔꯕ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯑꯩꯒꯤ ꯁꯛꯁꯦ ꯏꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯎꯠꯄ ꯉꯝꯂꯔꯣꯏ ꯃꯦꯝꯆꯥ ꯑꯗꯨꯝꯅ ꯍꯥꯏꯕꯤꯅꯨ ꯃꯣꯏ ꯄꯥꯕꯨꯡ ꯏꯆꯦ ꯊꯥꯗꯣꯏ ꯃꯕꯨꯛꯆꯦꯜ ꯆꯥꯎꯕ ꯑꯈꯥꯡ ꯀꯟꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯇꯝꯐꯥ DSP ꯑꯣꯏꯔꯦ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃ ꯂꯥꯡꯂꯦꯟꯁꯨ ꯃꯤꯌꯥꯝꯅ ꯁꯛꯈꯪꯂꯤꯕ ꯁꯩꯁꯛꯄꯤꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯑꯃꯨꯛ ꯕꯣꯛꯁꯤꯡ ꯃꯁꯥꯟꯅꯗ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯒꯣꯜ ꯃꯦꯗꯥꯂꯤꯁ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯐꯝ ꯊꯣꯛꯇ꯭ꯔꯕꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯏꯆꯦ ꯊꯥꯗꯣꯏꯅ ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯕꯤ ꯑꯗꯨꯒ ꯃꯆꯥꯁꯤꯡꯅ ꯂꯥꯏꯁ꯭ꯔꯝ ꯅꯤꯡꯉꯣꯜ ꯍꯥꯏꯔꯤꯁꯦ ꯃꯣꯏ ꯄꯥꯕꯨꯡꯕꯨ ꯉꯥꯏꯔꯤꯕꯅꯦ ꯑꯃꯨꯛꯇꯪ ꯆꯠꯄꯤꯌꯨ ꯃꯣꯏ ꯄꯥꯕꯨꯡ ꯑꯃꯨꯛꯇꯪ ꯆꯠꯄꯤꯌꯨꯅꯦ ꯊꯣꯏꯕ ꯃꯨꯟꯅ ꯈꯜꯂꯒ ꯍꯣꯏ ꯑꯩ ꯆꯠꯀꯅꯤ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯊꯥꯗꯣꯏ ꯑꯃꯗꯤ ꯏꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯈꯤꯒꯅꯤ ꯐꯖꯔꯕ ꯅꯤꯡꯊꯤꯔꯕ ꯍꯩꯀꯣꯜ ꯂꯩꯀꯣꯜꯅ ꯊꯝꯂꯕ ꯏꯪꯈꯣꯜ ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯤꯕ ꯅꯤꯡꯊꯤꯖꯔꯕ ꯃꯩꯇꯧ ꯌꯨꯝꯖꯥꯎ ꯃꯥꯟꯕ ꯌꯨꯝ ꯆꯥꯎꯔꯕ ꯁꯪꯒꯣꯏꯗꯨꯗ ꯂꯥꯡꯂꯦꯟ ꯑꯉꯥꯡꯁꯤꯡꯕꯨ ꯈꯨꯅꯨꯡ ꯏꯁꯩ ꯇꯝꯕꯤꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯣꯏꯔꯗꯨꯅ ꯂꯥꯡꯂꯦꯟꯅ ꯑꯉꯥꯡꯁꯤꯡꯗ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯍꯌꯦꯡ ꯉꯟꯇꯥꯅ ꯂꯥꯛꯅꯧꯀꯣ ꯑꯉꯥꯡꯁꯤꯡꯅ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯈꯣꯏꯔꯝꯂꯒ ꯃꯍꯩ ꯆꯠꯅꯈ꯭ꯔꯦ ꯊꯥꯗꯣꯏ ꯃꯆꯥ ꯅꯨꯄꯤꯅ ꯃꯥꯏ ꯄꯥꯛꯂꯛꯄꯒꯤ ꯂꯩꯀꯥꯏꯒꯤ ꯊꯧꯔꯝꯗ ꯏꯟꯅꯕ ꯐꯤ ꯌꯦꯇꯨꯝ ꯂꯪ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯒ ꯊꯥꯔꯝꯂꯤꯕ ꯐꯛꯇ ꯐꯝꯊꯗꯨꯅ ꯁꯦ ꯏꯕꯦꯝꯃ ꯏꯕꯥꯅꯤꯅ ꯐꯤꯁꯦ
ꯇꯥꯏꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ, ꯍꯣꯔꯦꯟꯅꯦ ꯊꯣꯏꯅ ꯁꯦꯠꯄ ꯅꯪꯉꯔꯣꯏ, ꯂꯥꯛꯑꯣ ꯑꯝꯇ ꯄꯥꯏꯔꯨ ꯂꯥꯎ꯫ ꯂꯥꯡꯂꯦꯟ ꯆꯪꯁꯤꯟꯗꯨꯅ ꯐꯤ ꯃꯆꯤ ꯑꯃ ꯄꯥꯏꯔꯗꯨꯅ, ꯏꯃꯥꯁꯤꯗꯤ ꯍꯥꯟꯅꯒꯤ ꯑꯔꯩꯕꯁꯤꯡꯗꯒꯤ ꯑꯗꯨꯝ ꯏꯜꯂꯁꯨ ꯌꯥꯕꯗꯨꯕꯨ꯫ ꯊꯥꯗꯣꯏ: ꯌꯥꯗꯦ ꯌꯥꯗꯦ, ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕꯁꯤꯗ ꯑꯍꯟꯕꯁꯦ ꯏꯜꯍꯟꯒꯗꯕꯅꯤ꯫ ꯐꯤ ꯌꯦꯇꯨꯝ ꯇꯥꯏꯔꯗꯨꯅ, ꯂꯥꯡꯂꯦꯟ: ꯑꯩꯅ ꯍꯥꯏꯗꯤ ꯏꯃꯥ ꯋꯥꯅꯕꯅꯤ ꯍꯥꯏꯕ꯫ ꯊꯥꯗꯣꯏ: ꯋꯥꯗꯦ ꯋꯥꯗꯦ, ꯑꯩ ꯀꯔꯤꯝꯇ ꯋꯥꯗꯦꯀꯣ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯝꯐꯥ ꯍꯩ ꯃꯍꯤ ꯒ꯭ꯂꯥꯁ 3 ꯄꯨꯊꯣꯔꯛꯇꯨꯅ ꯊꯝꯂꯒ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ, ꯋꯥꯗꯅꯕ ꯍꯩ ꯃꯍꯤꯁꯦ ꯊꯛꯆꯤꯜꯂꯨ ꯏꯃꯥ, ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯗ꯭ꯔꯦꯁ ꯐꯖꯕ ꯁꯦꯠꯄꯤꯌꯨꯀꯣ꯫ ꯂꯥꯡꯂꯦꯟ ꯃꯆꯦꯗ ꯂꯛꯅꯔꯛꯏ: ꯏꯁ, ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯅꯕꯨ ꯀꯔꯤꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡꯅꯣ, ꯌꯨꯅꯤꯐꯣꯔꯝꯗꯣ ꯑꯗꯨꯝ ꯁꯦꯠꯂꯨ ꯀꯩꯅꯣ, ꯑꯗꯨꯒ ꯑꯦꯁꯀꯣꯔꯠ ꯃꯌꯥꯝꯗꯨꯒ ꯄꯔꯦꯡ ꯁꯪꯍꯜꯂꯨ ꯀꯩꯅꯣ꯫ ꯇꯝꯐꯥ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ, ꯑꯉꯥꯡ ꯑꯁꯤ ꯆꯩ ꯂꯥꯛꯀꯅꯤꯀꯣ, ꯃꯤ ꯍꯣꯔꯦꯟ ꯐꯪꯁꯟꯁꯦ ꯆꯤꯐ ꯒꯦꯁ ꯑꯣꯏꯕꯗ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯒꯤ ꯐꯤꯖꯦꯠꯁꯦ ꯁꯦꯠꯀꯦ ꯍꯥꯏꯗꯅ ꯏꯁꯀꯣꯔꯠꯀ ꯂꯣꯏꯅ ꯒꯥꯔꯤ ꯆꯥꯝꯂꯒ ꯑꯗꯨꯒ ꯌꯨꯅꯤꯐꯣꯔꯝꯗꯣ ꯐꯖꯅ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯂꯒ ꯀꯣꯟꯅ ꯇꯞꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯑꯣꯔꯗꯔ ꯇꯧꯔ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯊꯥꯗꯣꯏ: ꯃꯥꯅꯦ, ꯁꯦꯠꯀꯗꯕꯅꯤ, ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡꯁꯦ ꯃꯥꯂꯦꯝꯗ ꯐꯤꯕꯝꯅꯤꯉꯥꯏ ꯑꯣꯏꯍꯟꯒꯗꯕꯅꯤ꯫ ꯂꯥꯡꯂꯦꯟ: ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯏꯆꯦꯒꯤꯕꯨ ꯀꯔꯤ ꯋꯥꯠꯇꯣꯏꯅꯣ, ꯑꯩ ꯂꯩꯔꯤꯉꯩꯗ ꯑꯩꯅ ꯐꯖꯅ ꯀꯦꯕꯤꯗꯣꯏꯅꯦ, ꯅꯥꯆꯣꯝꯒꯁꯨ ꯁꯦꯝꯂꯒ ꯆꯤꯟꯗꯣꯏꯅꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯊꯣꯏꯗꯤ ꯁꯦꯠꯂꯣ ꯌꯥꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦ, ꯃꯥꯗꯤ ꯇ꯭ꯔꯦꯛ ꯁꯨꯠ ꯁꯦꯠꯀꯦ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯏꯃꯥ꯫ ꯊꯥꯗꯣꯏ: ꯌꯥꯗꯦ ꯌꯥꯗꯦ, ꯑꯩꯅ ꯍꯥꯏꯅꯈ꯭ꯔꯕꯅꯤ ꯉꯁꯥꯏꯅ, ꯃꯥꯅ ꯃꯥꯒꯤ ꯑꯣꯖꯥ ꯃꯅꯥꯛꯇ ꯆꯠꯀꯦꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯤ, ꯉꯁꯤꯗꯤ ꯂꯩꯀꯥꯏꯒꯤꯅꯤꯅ ꯁꯤ ꯗ꯭ꯔꯦꯁꯁꯦ ꯁꯦꯠꯂꯣ, ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯇꯩꯗꯗꯤ ꯇ꯭ꯔꯦꯛ ꯁꯨꯠ ꯑꯗꯨꯝ ꯁꯦꯠꯆꯁꯅꯨ ꯀꯩꯅꯣ, ꯑꯩꯅ ꯍꯥꯏꯅꯈ꯭ꯔꯕꯅꯤꯗ, ꯌꯥꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯥꯡꯂꯦꯟꯒꯤ ꯐꯣꯟ ꯑꯃ ꯂꯥꯛꯂꯤ꯫ ꯂꯥꯡꯂꯦꯟ ꯐꯣꯟ ꯁꯠ ꯄꯥꯏꯈꯠꯇꯨꯅ, ꯍꯦꯜꯂꯣ ꯑꯣꯖꯥ, ꯑꯁꯦꯡꯕꯒꯤꯔꯣ? ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ, ꯑꯗꯨꯗꯤ ꯏꯃꯥ ꯏꯆꯦ ꯍꯣꯏꯗ ꯄꯥꯎꯁꯦ ꯇꯝꯂꯒꯦ, ꯊꯝꯖꯔꯒꯦ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯊꯝꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯞꯂꯤ ꯇꯞꯂꯤ ꯊꯣꯏꯕ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯄ ꯍꯧꯔꯛꯏ, ꯈꯣꯡ ꯊꯥꯡꯅꯤꯡꯒꯨꯝ ꯊꯥꯡꯅꯤꯡꯗꯒꯨꯝ꯫